Kangli Pauthang Ming Tabiri Sing Mutaram Oxering a Siponkiba to Antoine Pausi sing the Lokotava Moroiva Pau Kras Santona Pizeri, Hanbada Kuki Kulai Bible sing never sing that no make up a cray. Imphal East District Sagolmang Police Station na Konba Chanung Awang Lekaigi Lobuk Amada Sazik Saduna Lejava San Sing Tamna Kuki Kulai Bible sing na Nongmei round Kara Kaptara Kare Hadi Nongmei Kaptara Kiba Mopamadu Assam Rifles ki post ka Sumnatagi meter Chama Kaktamak Lapna Leba Mopamni Hadi Hiramasigi Matang the Pausi Sina Kunja Sing the Gipanga Paugi Matung inna Hokiba Lisingani Kulumdoigi Me Humdagi Hoduna Stedasi the Toliver Irang Asida Sanung Hariba Mopam Asisu Asoba Sitting Pangliba Kul Amani Matam Kara Nongmei Kapal Lepuraba Matung Ngarang Ayupung Tramato Makairum Taba Matam Asida Kanghodana Nongmei Kapagi Makol Tannarak Padagi Kunja Sing Chenpham Leiroidouri Yangnaki Matam Maduda Kuntra Manga Suba Assam Rifles ki post Manang Maktada Sumnatagi meter Sama Rom Tamak Labna Leba Labukta Sazik Chaduna Lejaba Sansing Kaiduna Senaki Hariba Matamaduda Nongmei Kaplak Liba Kuki Kulai Paiba Sing Adu Singi area Dagi Kumtarakpa Urabasu Assam Rifles na Pavagi Mahuta Nongmei Kaplak Liba Kulai Paiba Sing Aduga Wari Sanaduna Leibasu Miyamna Uki Assam Rifles ki thong adubu akan mamongda condemn tawrukpaga loinana thawdo asigi matangda laingaki authority singna akan mamiyeng changadabani hairakli Ida Kuki Nongmei Kape sida Kuki la sia athara phanga wari sanaya aduga sida Nongmei Kapa sondasi tiale tamale sidana Kuki leire aduga nakan jidana samai panne sida leise Kuki ga samai phanga wari sanari ne baside satin dupaga kana tawje sida moi Nongmei Kapa ga sanje haline mo Makatarakpa Pauda Myanmar dagi Changlakiba Kuki Singna Lamdam Asigi Yelhomi Amasung Furup Masa Sing Namduna Tanthoknaba Thoksil Chathari Haina MMTU na Phongdokre Sadai Hills Chief Association na Kangpokpida Leiba Nepali Gorkha Singda Hojik Chathariba Kihan Khanghanbagi Thawong asi Kuki Occupied Amasung Expanism ge Thoksilni Thoksil asigi Makhada Myanmar da Changlakiba Kuki Singna Lamdam asigi Yelhomi Amasung Furup Masa Singbu Namduna Tanthokpiba Nampuda Kuki Purupta Punsinnabagi Thoksil Chathari asigumba Thoksil asigi Mayokta Lamdam asida Khundaminariba Yelhomi Amasung Leiminariba Furup Singna Wakhal Taminaduna Punna Thengnaminabagi Mathau Tare Haina Mitai Maitai Tribe Union na Phongdorakli MMTU ge Organization Secretary P Parijat na thokpa chirol asina makha taraduna hairaklibada Myanmar dagi changlakiba Kuki Jo Singna Manipur gi chingi lamdam singda leptana khunda silaktuna Manipuri yauna thangnaba state amasung country sing thugairaga makhoi gi oiba jalengam kauba lebak ama semnabagi thoksil chathari thoksil asigi makhada Yelhomi Furup Masa Singbu Kuki Purupta Nampuda Yawhalli Anoba Khul Kaya Amasu Sengpali Tampaki Panchayat Segmel Kayabu District Council da Namduna Hapsili Thoksil Sing Asi Chathaba Yadaba Amadi Ayat Apan Pirakpada Furup Masa Kayagi Khungi Sip Singbu Kihan Khanghanba Amasung Phuba Chaibagi Thabak Chathari Lisingani Kunithoi da Kanga Thaidagi El Moses Kom Sahi Lisingani Kulumdoi Khoiren Taktagi Sarta Ahau Kom President Kom Union Lisingani Kunmarida Social Activist Ahom Kom Amadi Kanga Thaidagi Dr. Thamilen Kom Loinana Haukiba Me Anidagi Konsa Khuldagi Village Chief Asom Liangmaibu Kuki Singi Apamba Sing Pangtho U Haiba Yadabadagi Phuba Chaibagi Thabak Chathaki Lisingama Chanipan Taramapalda Family Amakak Leirambagi Record Leiriba Nepali Singasi Lisingama Chamapan Nimphumathoi dadi Manipur gi Ningthau Buddha Chandra gi Nepali Nupi Ahal Isori gi Matung Inna Nepali Family Kharabusu Ningthauna Ayaba Piduna Khunda Leita Hanba Hokibane Hokiba Kangpokpi Asi Kuki Occupied District ama mapung phana semgatnabagi damakta atopa Furup Sing takthoknaba thoksil kanna chathari mapam masida Myanmar dagi changlakpa Kuki kayagi khunda leitapham oiri masigi manungda Sahil kana Nepali Gorkha Sing asi Namphuda kaurakpani hairi Manipur tampaki square kilometer Chatret Rom Khaktagi Lam Asibu Leptana Thangnaba Chingi District Singda Hapsilakli Lisingmachamapan Humpumapal gi Mamangda Tampaki Lamgi Saruk Division Oina Leiramba Kangpokpi amasung Tengropal Lisingmachamapan Humpudra Nithoigi Matungdadi Chingi Districta Hapchinki Churachandpur Police da FIR file tawkiba asina Kuki Sing asi foreigner ni haiba mayek senghalle Haukiba Me Lisingani
Kulhumdoida Chin Kuki Jogi CSO Singna Federation of Homigi President Sapamcha Jadumani, Vice President Dr. Hira Kabui, General Secretary Y Siam, Publicity and Media Cell Robert Com Amade, Youth Wing General Secretary Matakta Kuki Refugee, Haiba Communal Feeling Oiba Wapam Sing Pongdo E Haina, Sars Tauduna. Manipur Police Station da wakat kiba amsung lusingba sing asigi matakta FIR ama lodge tawkibagi pau Federation of Homida Leire refugee sing ni haibada saupam thokte Federation of Homina ngasi fawba akaknaba document yaudana thabak tawde haina loop asina thadokpa chirol na hairi Jerosina Makata na hai Kuki Singna India dagi Lokiba Kuki Relief Fund Natraga Refugee Fund Lokiba Sing Adu Masigi Kudamni Kuki gi Refugee Fund Kanghodana Tunghodaba Kangbu Singna Maram Lejadaba Mapandagi Hajilakpa Kangbu Kagdana Lamdamasida Separate Administration Makhoi gi Len ama Manipur da semnaba demand tawani Maramdam Leiba Manipuri gi Yelomi amatana Refugee Fund su laude amadi len su tande Tarateret Suba Century dagi Kundarak-laba Lamdam Asibu Maramdamni Khanba Purup Singna Manipur Thugaina Batsiliba Kuki Sing dagi Lapna Leibana Lamdam Asida Ing Signa Leiba Ngamgane Federation of Homina Kangi Madude Manipur Thugaina Batsiliba Manipur dagi Lona Thupna Hajilakpa KNO gi President PS Hawkip ZRA gi President Thanglian Pau Guitina Singbar Singna Manipur asida oidaba history kya semjinduna Manipur thugaina ba honarakibane masi khangna India government su tawnaduna Manipur da Kuki gi land ama semnaba honabada nakoinana thabak tawbugumna miyamna uhalli Amaromda Chorachandpur Police ki office singna Federation of Homi ki mathakta tharakliba case adu munna khallaga station asibu mingchat thidanaba honapom thui hairakli Maka tarakpa atopa pauda moredagi lanjenaduna Langon Game Village da leiriba IDP sing chat khinaba eviction order lakpagi mayokta mafam adugi IDP singna wakan mifam chathakre pendaba kaya phongtorakli Moredagi Lanjenaduna Langon Game Village Zone number 3 amsung 4 gi quarter singda changjapam loduna leiriba IDP sing chatkinaba eviction order lakpagi mayokta mafam adugi IDP singna wakan mifam chathakre Do not use force to evict us. We are the victim of this crisis. Respect IDP. We are also human beings. Make alternative arrangement before you ask to leave. No means that's why we stay at government headquarter haiba play card kaya paiduna chathakiba wakat mifam aduga mari leinana moredagi lanjenaduna Langon Game Village da changjapam loduna leiriba Chenpham Tombina haikibada kumja lising ani kulhumdogi me ahumdagi haukiba irang asina maram oiraga matam khara Myanmar romda chenchinduna tha khara leiruraba matung Manipur da laki matam aduda relief camp sing leifam chandaba khaktan natana leiramliba community singna leiba yaraktabadagi laikagi club maira paibi singi mateng mafam adugi quarter sing semjin chadinjuna leiba haurakibane masigi matung state asigi hanagi chief minister N Birenga unaruraba matamdasu ayaba piraki masina punamak asi oirabasu state asi public works department PWD department ge maigaidagi Imphal West DC da pirakpa instruction ge matung inna DC na SDO Tharaktuna June Thagi Tarik ama fawbugi manungda Langol Zone 3 da leiba Type A 31 ge quarter asi thadoktuna chatkhinaba kangalakibani hairaki mahal makha taraduna mafam masida makoina leiriba asi leiningduna leikiba nate lengaki maikaidagi mafam adu thadoktuna chatlo haiba leirabadi makoigi pawnafam oiriba moreda thinbiyu madu natriba fawbadi mafam masida leikigani haiba wafam sing phongdoki अखोई लांजेलक मी है मैम चंगा फोर्स ओगेरा अखोई प्रोटेक्शन पीबीरगा हिंगनबगी मचा को अमहन हिंकटनब तौहनगदौबगी महुत्त मोइना अखोइबु थोउ मफमजिदगी चलु नतरदे अदु तौनेदा अखोई कायदनोब थोक्तोइसे कायदनोब अखोइना लेइदोइसे लेइभम पियो अखोइबु लेइनिंगदना लेइब नते करीमता लेइनिंगदे अखोइ मोइना पीरिबा रिलीफ कैम्प मोइना कैनो तौरिबा अखोइ लेइनिंगदे अखोइगिसु युम लेइरमनी चफम दु पियो हाइबा कदाइदनो अखोइना थोइजे नोंग मरक्ता इचा पुरगा मपानदा लैयो हाइबरा कदाइदा लैयो हाइबनो अदुम तंग हाइबियोबा Ngarang numidang BJP MLA singi oiba mifam ama pangthokre mifam basida yenaba leitana lusingba ama khallaba yai haina thajanari Anoba lengak ama semnabagi damakta BJP MLA singi oiba mifam ama ngarang numidang Chanjen thongda leiba BJP gi MLA amagi quarter da pangthokre
अदुबु पांथोकलिबा मीटिंग अदुदा बीजेपी की एमएलए खरदी मणिपुर की मपानदा लैकिबदगी सरुक याबा ngमखिद्रे हौजिक खुराई केंद्र की एमएलए सुसिंद्रो दिल्ली दा लैरी जिरीबाम की एमएलए असफुद्दीन हज चटपा याउखिबना मिफम अदुदा याउखिद्रे मसीगी मनुंदा बीजेपी की मरुओइबा एमएलए अमा याउना मियोय अहुमसु सरुक याखिद्रे हाइरी पाउसे सिना फंगबा मतुंग पाउगी मतुंग इनदी बीजेपी एमएलए सिंगी ओइबा मिफम अमा पांथोकनबा होनबा असिदा लमलाई केंद्र की एमएलए के एस इबोमचाना अचौबा थौदांग लौखि ngarang nungthil pung ahum taba matamda mifam pangthoknabagi damakta sangai hotel da book tawramkhi hairi adubu book tawramba adu ngarang ayuk cancel tawkhibani hairi oirakliba phibam asina BJP gi MLA singi mifam atopa miyamna thoina khangdaba mafam amada pangthoknaba thorang tawnaba khonabani haibasu tari jerak asida pause sina phangba pawgi likhun amagi matung inadi BJP MLA singi mifam adu थोंजू केंद्र की थोंगम बिसोरजित की निंगोम थोंगदा लैबा मयुमदा नत्रगा छंजेन थोंगदा लैबा ऑफिस कॉलोनी दा लैबा एमएलए अमगी क्वार्टर दा पांगथोकपा याना लैरी हाइना फोंदोकलंबने पावसिना मखाताना हाय ngarang पांगथोकिबा बीजेपी की एमएलए सिंगी ओइबा मिफम असिदा अनोबा लेंगाक अमा सेमबदा लुसिंगबा अमा मथौ तारिबा अदुजु येनबा अमता लैतना खनगदौरी हाइना पानरे मदुना ngasiगी मिफम असिदा यामना मरु ओइबा मिफम अमा हाइबदु ओइगदौरे मणिपुर की मपान की ओइबा पाव अमदा बांग्लादेश अमसुंग चाइना की थ्रेट हेंगलकपदगी सिलीगुड़ी कॉरिडोर वार प्लेन अमसुंग S-400 डिफेंस सिस्टम सिम खिंजिनख्रे इंडिया की चिकन नेक हायरगसु खंगनरिबा सिलीगुड़ी कॉरिडोर मया नकना चाइना ना बैक तौरगा बांग्लादेश ना एयर बेस अमा नौना सेमगलकपना मरम ओइरगा इंडिया की सिक्योरिटी दा अकीबा कया पिरकपदगी सिलीगुड़ी कॉरिडोर दा राफेल फाइटर जेट अमदी रशिया ना साबा S-400 एयर डिफेंस सिस्टम सिंग इंस्टॉल तौख्रे किलोमीटर कुंदगिना कुनितोय रोम पांगना कॉरिडोर असी मेनलैंड इंडिया अमदी नॉर्थ ईस्ट का छमनबदा नतना बांग्लादेश नेपाल भूटान अमसुंग चाइना की क्रॉस रोड अमसु ओइरिबा यामना मरु ओइबा मफम अमनी मफम असी इंडिया की ओइना यामना मरु ओइबा अमसुंग यामना खुदोंग थिनिंगाई ओइबा जगह अमसु ओइरि पहलग्राम टेरर अटैक मतुंगदा इंडिया अमसुंग पाकिस्तान अनि की मरकता चावना उंखनरकपा असी की मरकता बीजिंग अमसुंग ढाकाना इंडिया की सिक्योरिटी दा थ्रेट पिरकलिबा असी कया इंडिया ना हौजिक यामना कन्ना मॉनिटर तौरिबनी हंदकतसु चाइना की मिलिटरी सिंगना इंडिया भूटान बॉर्डर दा मिलिटरी ड्रिल चथबा लैख्रे मसीगी मथकता चाइना ना बांग्लादेश दा अकनबा प्रेशर कया अमसु लैरिबनी ओरकलेबा फिबम मसी येंगलगा इंडिया की माइकेदगी ईस्टर्न फ्रंट की इंटरनेशनल बॉर्डर की एरिया दा लैरिबा हसीमारा एरियर बेस दा फ्रांस ना साबा ख्वाइदगी लेटेस्ट ओइबा वार प्लेन राफेल स्क्वाड्रन अमदी याउना डिफेंस सिस्टम कया असी इंस्टॉल तौखिबगा लोइनना अहेनबा डिफेंस की फोर्स कया अमसु मफम बसिदा थाजिनख्रे बांग्लादेश अमसुंग चाइना ना नौना थ्रेट पिरकलिबा असिगी येंगलगा कर एक्सटर्नल अफेयर्स मिनिस्टर की स्पोक्सपर्सन रणबीर जायसवा वालाना हाइकिबदा रीजन असिदा हौजिक ओइरकलिबा फिबम असी यामना कुपना मॉनिटर तौरी मथौ तारबदी अकनबा एक्शन लौखटकनी हाइरी इंडिया की अकोइबदा लैरिबा बांग्लादेश पाकिस्तान अमसुंग चाइना लेबा असिगी सिक्योरिटी दा अकीबा कया पिरकलिबा असिगी येंगलगा इंडिया की माइकेदगी एयर डिफेंस सिस्टम असी हेना मपांगल कनखटनबा यूएस ना साबा स्टील फाइटर F-35A अमसुंग रशिया ना साबा सुखोई Su-57 अनि असी लैनबा थौरांग तौबा हौख्रे यूएस अमसुंग रशिया ना साबा स्टील फाइटर सिंग असी लेबाक सिंग अदुदगिसु लैनबा इंडिया ना ऑफर तौरख्रे अदुबु इंडिया ना करंबा लेबाक्तगी स्टील फाइटर लैगदगे हाइबदु यामना कुपना येंगसिली मखा तारप पाउदा बांग्लादेश पुलिस की डिटेक्टिव ब्रांच ना KNF की यूनिफॉर्म लिसिंग कुन सहुम फागतख्रे बांग्लादेश पुलिस की डिटेक्टिव ब्रांच ना होकिबा चयोलदा मणिपुर अमसुंग म्यांमार दा ऑपरेट तौरिबा कुकी खुलाई पाइबा KNF की कॉम्बैट ड्रेस यूनिफॉर्म लिसिंग कुन सहुम सितागोंगी नायाहट एरिया दा लैबा फैक्ट्री अमदगी फागत पंगमख्रे बांग्लादेश पुलिस की डिटेक्टिव ब्रांच ना अखनबा पाउ फंगबदगी चथकिबा ऑपरेशन अदुदा गारमेंट फैक्ट्री ओइरिबा रिंगबो एपारेलदगी यामलबा यूनिफॉर्म सिंग अमसुंग फैक्ट्री अदुगी मपु यावना मियोय अहुम फागतखिबने फागलबा यूनिफॉर्म सिंग अदु लोकल मार्केट ता लुपा करोड़ अनि रोंगी वैल्यू ओइगनी फारबा फैक्ट्री की ओनर अदुगी ममिंगना साहेदुल इस्ला कौई अदुगा अतोपा अनि अदुना गोलाम आजम अमसुंग मियास हाइदर कौई थौदो असिदा चेनरीबा मरी सुबा मरा लेबा मियोय अदुना मौलासिन रामा कौई रागामती दगी
Kapitai-dagini hairi thaudo asigi matangda Bangladesh police ki maikei-dagi FIR ama lodge tawduna investigation chathaba haukrabasu hauji phawbagi oina police ki maikei-dagi official oiba statement amata thokpa leitri thaudo asigi matangda faraba Golam Azad amasung Mias Haider gi pikiba statement amagi matung inna KNF ki uniform sing asi haukiba March thada factory asida order tawkibani hariba order asi mari suba accused oiriba Maulasim Barma Elias Mongdagi Lupa Karor Anigi contracta Laurakibani Hariba uniform sing asi tha asigi manungda delivery tawgadabani su hari KNF hariba Laurok asi Manipur amasung Myanmar khaktan natana Bangladesh ki Rangamati Khagra Sari amasung Bandarapangi area da leiba tongan mafam singda leiba miyamdagi nam haduna sel khaiba mi hatpa kidnap tawbagi thong sing kaya da senari Sitagong Hills track da KNF ki kangbu sing asina makhoi gi arm base hangdoktuna sahi kaya dagi operate tawba hawrakrabani lalolok asina tongan ba singi district ani gi up zila mapan asi yauna separate state ama semnaba mangjongna lautokpasu laikre lalolok asi Islamic militant singna training pibadasu chenai hairi yamna maruoiba paw amada WHO na covid ki matangda section wafam thamlakli Malem gi leba khara da hojik lepa leitana COVID-19 gi laichat lepa leitana sandorakliba asina maram oiraga World Health Organization WHO na malem gi lebak singda matam leiringai da section thorang lokhat hounaba phongdorakli panba yabade hojik Cambodia China Hong Kong Singapore amadi America na singba lebak singda COVID-19 na naba mi gi masing noma gi lepa leitana hengalakli hojik malem gi lebak singda sandorakliba COVID-19 gi burial asi LP 8.1 amasung NB 1:8:1 ni hairi tabade yamna thamoi sokpa paw amada angang chaniga marifu 37 romda nataba lichat chalamba doctor ama chairak pikre sahi 13 gi changda leiba nupa macha Samaga Yankai Nipal amadi nupi masa samaga nipuma thoi punna angang saniga maripu 17 romda nataba lichat chalamba surgeon doctor ama sahi kun jelda leinabagi chairak pikre hairi report asigi matung ina France ki court na chairak pikraba le scornet higher hairiba surgeon doctor asi case asigi damakta sahi 15 gi jail gi chairak phangduna hojik su jailda leiriba misak amani mahak lising ani kungi matam dasu mahak maki mari matagi angang ani yauna punna angang mari dasu nataba lichat chatki haibagi chapchaba kudam changdam phangki bane report asigi matung inna angang chani maripu 18 romda nataba lichat chatki ba aji lisingma chamapan maripu mapal dagi lising ani kun phawbagi manungda mathang sina chathaduna lakibani hairi surgeon doctor asina angang sing adu accident amadi thaudok ama natraga amadagi wanthaduna hospital da pukhalakpa matamda madugi khudong chawa lauraga angang sing aduda nataba lisang sinna chathaduna lakibani hainasu report asina makatari